mayam ngasidi tongan ma video ni ngasi video si khoi melam khak yeng chatchage na mayam da video si samjar puni khoi ye mela ji tawdikan da khoi sak sa je na khoi imana boy da lae imana ji khoi ge palace kb dagi khar chalaga lai tiger camp dagne ado ji khoi enjang je nganu amaga yen magana tawdui imanaba Jukumar aduga nganba aduga ai shamak leira sida uriba yanaw machajina ai gini aduga sige nganu sina ko imanaba kai gini yen je ujik sisendri asijina koi moi nganu lori kan koi party atop imanaba jing sina koi ge sakti ularo ge yamna dialogue yam haiba koi imanaban Uzi ai dialogue ren faja dialogue ma'am tohon jake ma'am adum loi pau ying bio jaksan da bi ying bio ma'am uzi yen semba hore ma'am yen ji koi yamna chawbodi oidre thaw haigre ma'am koi si kon ni don thong aje sida yam haw en ha ba du kon je taste to gido koi machan ke kana siloi le re ma'am now see video je koi entertainment li hoini khala som wai som memory hoina ba adu ma'am du ko ninda share to jara pani ada ora asola khara thuna lo chala sara koi mela pham no ma'am du han che sai ngai bu ma'am si wara mani ma'am video je ko hello ji to ko sa saksal ke ma'am time left torke कोई लोकेशन जे कोई याम ना चिंग मत तो थोंग दो मोंग स्टाइल मान ना लोकेशन सिपोट मैम कैनो ने आई चेन से वन केम तरी हन छना होजिक साये जंग सेम को पलो दो होजिक खोई साब की तंखक ले माना बुई साब ख हौग्रे खोई नि गाय ताव ने खोई सी sai माना बा खोई ता केम दि हाब दो मोय मेम नि Morok siyang sa ha may taste over am sa 15 minutes later. Sina ko Shabari. Sina Shabari. Mapim tanong wisi. Mayam heng ay video jadi kakthalaga status thambiyo. Kaina may chaki bana Kaina babu Isal ke ba mari den chango ka Da isa sige Kaina babu kiri ba thamoy ni Kang hau tope More moments later. Đó. Good night. Kung ngasi di mela di yang mana katang kudung cha da bam le bi ko ying chatra. Mato. Good night. Shudem hai no ala ko sim pham ni dagi ko ala ni thiang ma da pung do ayo re. Dona ko मैम good night oi ra hai no ala ko gi video ma samjar ke. Next morning. Good morning oira ji ngarang ye ijo ji ahoi dukan mukta chalu ga scenery di phajaw pham ni koi gari start tawra sida yam phajai koi ngarang melai bechakni habda mela do katang chatpa problem khan lai bi chakhidre adana ma adu gi dam tang pi gani scenery je A few minutes later. Lagi pot chai khar lagi mai mit ta ba ya ba
brush no Toothbrush. hojik dukan dagi hale ado akoi imanaba ngana lakmi jingdo agotriba moi karam phibam lei adam ting si ngara good night na tawgibdo kilai nabani holo kai no naminna chingya dei thole maning dei thola roye holo sa khojabja no ne la holo ram mo yang na sagiba hoyi friend do ni sona kan gis la la koi mai mi ta thos ha la ma pan da le ma ke asigi sinai pa jab yi mo na ha tum mai bani hogolo zik ma'am kanone akoi sidagi zik sai sing khar sar ga ma ha galani ya naw ji nu si jo na ku ma'am good morning sa thakse Aja ke. ma'am aji prank to ge aji coca-cola je moi cha ne ha je laga ta hijan ge kai na moi glass kai cha ne bi thakye ba thamo sa thamo amadi yo sa la ni ne ma'am se kai no ne Coca-Cola ne do sa ne hijil laga mani bitha yeng si khoi mana bani do sida leire sa hai thamam nen ha asa posi thamus thammo du ati adu si thammo di sa ne khang ni nga ta na sang le kai kan khoi mana bani to la ni ma bani sa hai thamme ko hai thamme do me mabani lojiban ting lojiba sa he tham lon sa thasi lon sinari di tu mam phajadro Si yung kulay jeng mo. yai yam phajai sinari je koi ji waking chok jai jastegi chalaga sida guardian am lai hai bako ado mayam da show to charke nabani sa hair le lam le rami lo मैम कैमरा जे सारे थम गया कैमरा काय समझी गया एकदम पार के ngan ugi ni कैमरा थम aduna ai ma sinari do ko yeng halo jaba Sa wai ing ni sa tu. Ai, tôi suy nghĩ sao? changa ki no thom mane 근데 자, 지금 뭐라 아이고 운다. Sini bara. Kita anak ti. yau thieng ma mina se cái nào đi mua sai đó cái nào đâu ni ta prank đâu ni ta nabani je cái hai kia cái đó hao rồi cái nó sang hàng đâu bo khoi walking chok je ha ba da khoi friend ma ngo chala je ya shinari je phajai loi na ngam phajai Ang ji ja ko na. Ti lau ja ko lai bi bne ba. Ta bu ja ko ga mu tok ba. Aduga akhoi di information. oi ma na voi loi chala je Ka bui gi lau ne ba ti kanu ge. Kom ka bui ja. chalo sure akoi party hung ga ta chala kya मैम phajam pham je Lam kha tai. Look मैम video je dum yeng bi ko lambi gi di fadan phajare si yamna khoi gi fresh oiba mafam khoi gi singsit seng ba hai tar ga di Ang mani ge lai ja. Ai tuang an ja.
ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯁꯤꯅꯔꯤꯁꯦ ꯀꯝꯗꯧꯒꯦ ꯀꯃꯦꯟ ꯑꯝꯇ ꯄꯤꯕꯤꯔꯣ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯍꯟꯒꯦꯅ ꯈꯟꯖꯕ ꯀꯩꯅꯣꯝ ꯂꯩꯔꯦ ꯂꯣꯛꯇꯥꯛ ꯁꯪ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯗꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯁꯥꯔꯛꯑꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯧꯔꯥꯡ ꯁꯨꯔꯨꯔꯒ ꯄꯣꯊꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝꯅꯤ ꯁꯤ ꯂꯣꯛꯇꯥꯛ ꯁꯪ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯆꯪꯉꯛꯏꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯐꯦꯠ ꯒꯥꯔꯗꯦꯟ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯄꯟꯈꯤꯕꯗꯣ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯇꯧꯒꯦ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟꯅꯤꯗ ꯁꯤ ꯃꯄꯨꯗꯣ ꯑꯩꯈꯣꯏ ꯁꯤ ꯆꯪꯉꯛꯏꯁꯦ ꯂꯣꯛꯇꯥꯛ ꯁꯪ ꯂꯩꯕꯗꯣ ꯁꯤꯗꯒꯤ ꯆꯪꯉꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯍꯨꯝ ꯁꯤ ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯄ ꯌꯥꯕ ꯂꯥꯛꯁꯜꯂꯛꯄꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯈꯨꯒꯥ ꯇꯩꯊꯣꯛꯅꯔꯤꯁꯤꯡꯁꯦ ꯂꯤꯛꯂꯥ ꯇꯥꯕꯒꯤꯀꯣ ꯂꯤꯛꯂꯥ ꯃꯔꯛꯇ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯣꯡꯁꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯂꯣꯏ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯠ ꯁꯤꯠꯇꯅ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯂꯝꯕꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯖꯝ ꯇꯧꯔꯒ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣই ꯍꯧꯖꯤꯛꯀꯤ ꯒꯥꯔꯗꯦꯟꯗꯣ ꯌꯧꯅꯤꯡꯉꯦ ꯆꯠꯂꯣ ꯃꯇꯥꯎ ꯆꯠꯂꯣ ꯃꯌꯥꯝ ꯂꯣꯀꯦꯁꯟꯁꯦ ꯅꯨꯡꯉꯥꯏꯕ ꯂꯣꯀꯦꯁꯟꯗꯤ ꯃꯈꯥꯗ ꯂꯥꯛꯄ ꯌꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯔꯒ ꯂꯥꯛꯑꯦ ꯁꯝꯄ꯭ꯔꯛꯄꯤ ꯃꯌꯥꯝ ꯂꯩꯔꯦꯕ ꯑꯁ ꯇꯞꯇꯥꯏ ꯅꯞꯁꯜꯂꯛꯑꯦ ꯇꯨ ꯑꯁ ꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯕ ꯁꯝꯄ꯭ꯔꯛꯄꯤ ꯃꯌꯥꯝ ꯁꯤ ꯄꯨꯈ꯭ꯔꯤꯁꯤ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯉꯣ ꯏꯁꯤꯡ ꯈꯨꯜꯂꯨꯁꯤ ꯌꯦꯡꯉꯣꯅꯦ ꯁꯤ ꯇꯨ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯏꯁꯤꯡ ꯈꯨꯜꯂꯨꯁꯤ ꯌꯦꯡꯉꯣ ꯇꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯐꯥꯎ ꯐꯖꯅ ꯎꯔꯤ ꯐꯧꯕꯣꯟꯁꯤꯗ ꯈꯔ ꯇꯥ ꯂꯩꯔꯦ ꯐꯧ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯥꯛ ꯊ꯭ꯔꯥꯛ ꯅꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯂꯧꯒ ꯍꯥꯏꯅꯕꯗꯣ ꯑꯁ ꯕꯥꯕ꯭ꯔꯦ ꯁꯤ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯇꯨ ꯌꯥꯝꯃꯦ ꯍꯪꯉꯨꯁꯤ ꯌꯣꯡꯆꯥꯛ ꯍꯪꯉꯨꯁꯤ ꯌꯣꯡꯆꯥꯛ ꯍꯪꯉꯨꯁꯤ ꯌꯥꯅꯤꯌꯦ ꯀꯩꯅꯣ ꯍꯩꯀ꯭ꯔꯨꯁꯤꯅꯤ ꯏꯇꯨ ꯎꯕ꯭ꯔꯣ ꯁꯤ ꯂꯩ ꯃꯌꯥꯝ ꯍꯩꯀ꯭ꯔꯨꯁꯨ ꯄꯥꯜꯂꯦ ꯂꯣꯏ ꯁꯨꯅꯕ ꯄꯥꯜꯂꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯆꯤꯡꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯤꯡꯁꯦ ꯁꯨꯝ ꯀꯥꯔꯛꯄꯅ ꯀꯥꯏ ꯌꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯁꯨ ꯋꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯛꯏꯗꯣ ꯁꯤꯒꯤꯗꯒꯤꯅꯦ ꯍꯧꯖꯤꯛꯀꯤꯗꯅ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯁꯤꯗꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯐꯖꯕ ꯑꯃ ꯂꯩꯔꯤ ꯉꯁꯥꯏ ꯌꯣꯡꯆꯥꯛꯇꯣ ꯀꯥꯏꯅꯣ ꯑꯣ ꯑꯥ ꯂꯩꯍꯧꯔꯦ ꯑꯁ ꯁꯤꯗ ꯌꯣꯡꯆꯥꯛ ꯌꯣꯡꯆꯥꯛ ꯉꯥꯏꯔꯦꯅꯦ ꯍꯥꯎꯅꯤ ꯁꯤꯡꯖꯨ ꯆꯥꯔꯗꯤ ꯍꯪꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯦꯄꯥꯂꯤ ꯁꯥꯗꯨꯒ꯭ꯔꯥꯝꯅꯤ ꯑꯩꯈꯣꯏ ꯆꯪꯉꯛꯏꯕ ꯂꯣꯀꯦꯁꯟꯁꯦ ꯉꯥꯅꯨꯁꯨ ꯌꯥꯝ ꯂꯩꯔꯤ ꯁꯤꯗ ꯉꯥꯅꯨ ꯌꯥꯝ ꯂꯩꯔꯤ ꯃꯨꯛꯁꯟ ꯑꯣ ꯁꯤꯅ ꯋꯥ ꯌꯥꯝ ꯇꯤꯡꯉꯦ ꯌꯥꯝ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯀꯩꯅꯣꯅꯤ ꯂꯣꯀꯦꯁꯟ ꯁꯤ ꯉꯥꯅꯨꯅꯤ ꯆꯟꯗ꯭ꯔꯃꯨꯈꯤꯁꯤ ꯂꯧꯔꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯔꯣꯁꯀ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯁ ꯈꯣꯏ ꯂꯣꯛꯅꯕꯅꯤ ꯈꯣꯏ ꯎꯄꯨꯁꯤ ꯇꯨ ꯍꯥꯏꯐꯦꯠ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯁꯟ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅ ꯁꯤꯡꯁꯨ ꯂꯩꯔꯦ ꯁꯟ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯇꯥꯎꯅꯤ ꯁꯤꯒꯤ ꯄꯨꯛꯅꯤꯡꯕ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯆꯪꯉꯛꯄꯁꯦ ꯀꯨꯏꯔꯦ ꯃꯇꯝꯁꯦ ꯅꯣꯡꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯌꯦꯟꯒ ꯂꯩꯁꯨ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯁꯥꯕꯅꯤ ꯑꯌꯨꯛꯇꯗꯤ ꯁꯥꯕꯅꯤ ꯏꯁꯤꯡꯁꯤ ꯑꯁ ꯃꯥꯔꯕꯣꯜ ꯁꯥꯟꯅꯕ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯕ ꯖꯒꯥꯁꯦ ꯑꯗꯨꯅ ꯍꯥꯏꯁꯦ ꯑꯁ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯤ ꯃꯐꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯃꯥꯅꯤ
ꯑꯁꯤ ꯂꯩꯁꯦ ꯐꯖꯩꯌꯦ ꯁꯨꯝ ꯆꯥꯅꯤꯡꯕ ꯂꯩꯁꯦ ꯈꯨꯐꯖꯁꯦ Cây lên đi bọn. ꯃꯅꯥ ꯉꯥꯡꯕꯤ ꯍꯥꯏꯔꯣ ꯁꯅꯥ ꯌꯣꯡꯆꯥꯛ ꯉꯁꯥꯏ ꯌꯣꯡꯆꯥꯛꯇꯨꯁꯨ ꯂꯩꯔꯤꯃꯦ ꯀꯩ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯍꯦꯛꯄꯒ ꯇꯧꯋꯦ ꯑꯣ ꯄꯤꯕ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯁꯤꯟꯗꯨꯁꯨ ꯌꯥꯝꯁꯨ ꯊꯣꯛꯑꯔꯣꯏꯕ ꯁꯣꯏꯕ ꯀꯥꯟꯗ ꯅꯧꯔꯤꯕꯅꯤꯅꯀꯣ ꯑꯣ ꯃꯀꯨꯁꯨ ꯄꯥꯕ ꯀꯩꯅꯣ ꯑꯗꯨꯒꯤꯅꯦꯕ ꯑꯁ ꯑꯁꯤ ꯆꯪꯉꯒ ꯐꯖꯅ ꯑꯝꯇ ꯀꯥꯞꯄꯨꯒꯦ ꯁꯤꯗꯤ ꯄꯥꯟꯗ꯭ꯔꯤꯕꯅꯤꯗ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯣꯡꯆꯥꯛꯁꯦ ꯑꯁ ꯇꯨ ꯍꯥꯏꯒ ꯑꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯌꯦꯡꯉꯣ ꯂꯥꯛꯄꯗꯗꯤ ꯃꯔꯨ ꯆꯪꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯔꯨ ꯆꯪꯗ꯭ꯔꯤ ꯐꯅꯥꯟꯗꯤ ꯄꯥꯜꯂꯦ ꯆꯨꯖꯥꯛꯁꯤꯗ ꯌꯥꯜꯂ ꯊꯝꯕ ꯍꯥꯟꯅꯗꯤ ꯐꯖꯗ꯭ꯔꯣ ꯆꯨꯖꯥꯛꯁꯤ ꯑꯁ ꯁꯤ ꯐꯖꯕꯩ ꯐꯖꯕ ꯉꯥꯛ ꯉꯥꯏꯔꯦꯗ ꯁꯤ ꯂꯣꯀꯦꯁꯟꯁꯦ ꯌꯥꯝ ꯐꯖꯩ ꯌꯨꯝꯒꯁꯦ ꯃꯌꯥꯝ ꯍꯜꯂꯒꯦ ꯂꯣꯀꯦꯁꯟꯗꯤ ꯐꯖꯅ ꯃꯩ ꯇꯥꯔꯦ ꯐꯖꯩ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯥꯟꯅꯕ ꯂꯣꯏꯅ ꯏꯃꯥꯟꯅꯕꯤ ꯈꯜꯂꯦ ꯇꯥꯡꯈ꯭ꯔꯦ ꯐꯖꯗ꯭ꯔꯣ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯈꯣꯏ ꯄꯨꯒꯁꯦ ꯉꯁꯤꯗ ꯂꯩꯒꯁꯦ ꯌꯥꯝ ꯐꯖꯩꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯃꯣꯏ ꯇꯥꯏ ꯍꯥꯏꯕ ꯍꯥꯟꯅꯒꯤ ꯃꯦꯃꯣꯔꯤ ꯈꯔ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯕ ꯃꯥꯔꯕꯣꯜꯒ ꯀꯥꯞꯄ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯦꯟꯖꯣꯏꯃꯦꯟꯗꯣ ꯑꯗꯨꯏꯗꯤ ꯋꯥꯅꯤꯗ ꯍꯩꯀ꯭ꯔꯨ ꯌꯥꯝ ꯄꯥꯜꯂꯦꯗ ꯃꯌꯥꯝ ꯁꯤꯒꯤ ꯋꯦꯗꯔꯁꯤꯗꯤ ꯐꯖꯩ ꯁꯤ ꯁꯅꯥꯎꯁꯦ ꯌꯥꯝ ꯐꯖꯩ ꯑꯉꯥꯡꯈꯩꯁꯤ ꯂꯩꯇꯦ ꯁꯟ ꯀꯥꯞꯄꯤꯔꯣ ꯑꯁ ꯂꯣꯀꯦꯁꯟꯗꯤ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯌꯥꯝꯅ ꯉꯥꯎꯋꯦ ꯁꯤ ꯃꯐꯝ ꯁꯣꯟꯗꯩꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯪꯄꯗꯣ ꯁꯤꯗꯁꯨ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯜꯂꯦ ꯁꯦꯠꯇꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯀꯩꯅꯣꯝ ꯌꯦꯡꯉꯣꯏ ꯀꯔꯤꯅꯣ ꯃꯥꯅꯤ ꯀꯥꯏꯅꯣ ꯅꯣꯏꯒꯤꯔꯥ ꯍꯪꯒꯥꯝꯁꯦ ꯍꯪꯒꯥꯝꯁꯦ ꯐꯖꯩꯅꯦ ꯐꯖꯔꯦ ꯑꯁ ꯎ ꯗꯔꯀꯥꯔ ꯂꯩꯔꯦ ꯁꯤꯗꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯁꯤꯗꯤ ꯆꯔꯨꯒꯁꯦ ꯌꯦꯡꯉꯣ ꯆꯥꯁꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯅ ꯁꯟ ꯉꯁꯥꯏ ꯆꯨꯖꯥꯛꯇꯣ ꯁꯤꯗ ꯐꯅ ꯌꯨꯝ ꯌꯥꯜꯂꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯣꯛ ꯀꯥꯏꯍꯧꯋꯤ ꯑꯁ ꯉꯁꯤꯗꯤ ꯆꯞ ꯆꯥꯗꯧꯔꯤꯅ ꯇꯧꯔꯤꯁꯤꯗꯤ ꯑꯣꯛꯁꯨ ꯆꯥ ꯐꯪꯗꯣꯔꯦ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯁꯤꯅꯔꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯇꯧꯔꯛꯏꯁꯦ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯑꯁ ꯃꯔꯨ ꯄꯥꯟꯗ꯭ꯔꯤ ꯀꯩꯅꯣꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯃꯃꯤꯠ ꯀꯥꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯑꯁ ꯉꯥꯅꯨ ꯆꯕꯨꯟꯃꯨꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯁꯤ ꯉꯥꯅꯨꯁꯤ ꯑꯁ ꯁꯤꯗꯗꯤ ꯐꯖꯕ ꯉꯥꯏꯔꯦ ꯃꯌꯥꯝ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯁ ꯑꯁꯤꯒꯤ ꯎꯁꯦ ꯐꯖꯩꯑꯕ ꯌꯦꯡꯉꯨ ꯇꯨ ꯂꯥꯏꯇꯣꯝ ꯍꯧꯕ ꯎꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯐꯖꯩꯅꯦ ꯃꯌꯥꯝ ꯐꯖꯩ ꯒꯥꯔꯗꯦꯟꯁꯦ ꯌꯧꯁꯜꯂꯦ ꯉꯁꯥꯏꯒꯤ ꯒꯥꯔꯗꯦꯟ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯁꯦꯡꯕꯒꯤꯗꯨ ꯒꯥꯔꯗꯦꯟꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯔꯒ ꯂꯥꯛꯄꯅꯤꯅ ꯌꯥꯝ ꯂꯥꯞꯄꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯒꯥꯔꯗꯦꯟꯁꯦ ꯌꯧꯁꯜꯂꯛꯑꯦ ꯑꯁꯤ ꯂꯩꯔꯦ ꯃꯊꯛꯇ ꯂꯩꯔꯦ ꯅꯛꯑꯦꯕ ꯒꯥꯔꯗꯦꯟꯁꯦ ꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯖꯤꯠ ꯑꯁꯤꯗꯩ ꯅꯠꯇ꯭ꯔꯕ ꯁꯤ ꯃꯦꯟ ꯔꯣड ꯅꯠꯇ꯭ꯔꯕꯁꯦ ꯁꯤ ꯃꯦꯟ ꯔꯣड ꯅꯠꯇ꯭ꯔ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯗꯩ ꯅꯠꯇ꯭ꯔꯕ ꯂꯥꯛꯇꯣꯏꯁꯦ ꯑꯣ ꯁꯤ ꯂꯝꯕꯤꯁꯤꯗꯩ ꯂꯥꯛꯇꯣꯏꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯀꯣꯏꯔꯒ ꯂꯥꯛꯄꯅꯦꯕ ꯁꯝꯃꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁ ꯆꯦꯀꯣꯟ ꯍꯩꯕ ꯍꯥꯏꯗꯤ ꯑꯃ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯀꯩꯅꯣꯅꯤꯗ ꯌꯥꯝ ꯐꯖꯒꯗꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯇꯧꯁꯟꯈꯤꯕꯗꯣ ꯒꯥꯔꯗꯦꯟꯁꯦ ꯌꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯃꯌꯥꯝꯗ ꯚ꯭ꯌꯨꯁꯦ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯒꯥꯔꯗꯦꯟ ꯃꯣꯏ ꯒꯥꯔꯗꯦꯟꯁꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯅ ꯐꯖꯅ ꯁꯦꯝꯗ꯭ꯔꯤꯕꯅꯤꯅ ꯆꯪꯕꯗ ꯆꯪꯍꯟꯗ꯭ꯔꯤ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯂꯣꯛꯗꯥꯎꯟꯒ ꯂꯩꯕꯒ ꯃꯌꯥꯝ ꯑꯗꯨꯅ ꯐꯖꯅ ꯎꯠꯄ ꯉꯝꯖꯗ꯭ꯔꯦ ꯑꯗꯨ ꯃꯊꯪꯗ ꯈꯔ ꯂꯩꯔꯒ ꯑꯣꯄꯟ ꯐꯖꯅ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯇꯥꯔꯒꯦꯠꯇꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟꯗꯣ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯁꯦ ꯚꯤꯂꯦꯖ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯈꯨꯡꯒꯪꯁꯦ ꯌꯥꯝ ꯐꯖꯍꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯦꯃꯣꯔꯤꯁꯦ
ꯐꯖꯅ ꯑꯩꯈꯣꯏ ꯊꯥꯏꯅ ꯁꯨꯝ ꯂꯩꯗꯅ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯆꯦꯟꯖ ꯁꯨꯝ ꯂꯩ ꯑꯣꯛ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯈꯣꯠꯄꯅꯣ ꯂꯩꯗꯅꯀꯣ ꯀꯦꯖꯤ ꯀꯌꯥꯅꯣ ꯈꯣꯠꯅꯣ ꯌꯨꯝ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯗ ꯉꯥꯏꯔꯤ ꯑꯁ ꯇꯣꯔꯕꯣꯠꯀꯁꯦ ꯇꯥ ꯂꯩꯔꯦ ꯉꯥꯅꯨ ꯍꯣꯏ ꯌꯦꯟ ꯍꯣꯏ ꯌꯦꯡꯉꯣ ꯁꯤ ꯂꯩꯔꯤꯕ ꯁꯤ ꯈꯨꯂꯣꯏꯁꯤ ꯌꯦꯡꯉꯣ ꯌꯥꯝꯅ ꯐꯖꯕ ꯑꯣꯛꯀꯁꯤ ꯁꯣꯒ ꯂꯣꯠꯂꯒ ꯌꯥꯝ ꯂꯣꯏ ꯍꯥꯏꯕ ꯑꯣꯛ ꯀꯥꯏꯁꯦ ꯃꯌꯥꯝ ꯁꯤ ꯂꯩ ꯁꯤ ꯇꯧ ꯂꯩ ꯁꯤꯗ ꯀꯥꯏ ꯂꯩꯔꯦ ꯑꯁ ꯀꯨꯝꯗꯣꯔꯤꯕ ꯑꯩꯁꯨ ꯆꯣꯡꯗꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯥꯗꯤ ꯁꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯁꯥꯗꯤ ꯐꯔꯤ ꯁꯥꯗꯤ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯁꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗꯩ ꯀꯦꯖꯤ 3 ꯂꯧꯔꯒꯦ ꯃꯁꯥꯁꯦ ꯈꯨꯂꯪꯒ ꯀꯧꯕꯤꯈ꯭ꯔꯦ ꯌꯥꯝ ꯂꯥꯞꯅ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯧꯔꯦ ꯈꯔ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯁꯤ ꯀꯩ ꯐꯥꯎꯒꯦ ꯐ꯭ꯔꯦꯁ ꯆꯥꯗꯧꯁꯦ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯩꯝ ꯍꯥꯏꯅꯤꯡꯗꯦ ꯑꯣ ꯆꯠꯁꯦ ꯀꯔꯤ ꯉꯥꯏꯁꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯆꯠꯂꯒꯦ ꯁꯣꯝꯗꯩ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯀꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ 146 minutes later. ꯑꯩꯅ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯔꯣ ꯍꯥꯏꯔ ꯃꯣꯏ ꯃꯌꯥꯝ ꯉꯥꯡꯕꯤ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯅꯣꯁꯦ ꯁꯤ ꯑꯥꯗ ꯊꯣꯛꯇꯕ ꯀꯩꯅꯣ ꯁꯩꯔꯦꯡꯒ ꯆꯞ ꯃꯥꯟꯅꯩ ꯑꯁ ꯁꯤꯒꯤ ꯃꯖꯥꯁꯤꯗꯤꯕ ꯃꯌꯥꯝ ꯑꯁ ꯍꯥꯏꯀꯥꯟꯗꯤ ꯇꯁꯦꯡꯅꯀꯣ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯁꯤꯜꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯁꯥꯗ ꯌꯥꯝ ꯐꯥꯎꯋꯦ ꯐꯤꯜ ꯇꯧꯋꯦ ꯌꯦꯡꯉꯣꯅꯦ ꯁꯤ ꯌꯦꯡꯉꯣꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯋꯦꯗꯔꯁꯦ ꯑꯁ ꯈꯪꯗꯦꯗ ꯁꯤꯗ ꯌꯨꯝ ꯍꯣꯡꯉ ꯂꯩꯔꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯝꯃ ꯆꯠꯂꯒ ꯑꯥꯒꯤ ꯀꯩꯅꯣꯁꯤꯗ ꯁꯝꯃ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗꯣ ꯈꯤꯇꯪꯗꯤ ꯁꯝꯃꯦꯕꯀꯣ ꯑꯗꯨ ꯇꯧꯔꯒ ꯂꯥꯛꯑꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯁꯝꯃꯒ ꯆꯠꯂꯦ ꯃꯌꯥꯝ ꯃꯥꯅꯦ ꯑꯣꯟꯕꯤꯔꯣ ꯗꯥꯏꯔꯦꯛ ꯐ꯭ꯔꯦꯁꯅꯦ 3:30